Makong Army Camp Manungda Changkhibadagi Thiva Khangdana Lairiba Laishram Kamalbabu Mangkhibagi case Cbi Da Sinnakhre Haina Chief Minister N.Biren Phodorakkhre Pau asi Chief Minister na makha taraduna mahaki Secretariat da State Cabinet ki mifam ama pangthokduna warif asi lokhibani hari Panbayai Kamalbabu Kasardagi Manipur da leiduna Leimakong Army Camp Manungda Military Engineering Service MAS ki Tikagi Supervisor oina thavak puduna leibani mak mangkhiba numitagi hauduna Central Force amadi State Force lising ani henbana thiva humbagi thavak chatharabasu hauzik faba mari makong khangdana leiri amarom dasu Social Welfare Minister Haikam Dingonasu Makamari Lenaba Documents Sing Prime Minister Office Defense Minister amadi Home Minister gi Office su thazin kiba leirabani Makong Army Camp Manungda Changkhibadagi Thiva Khangdana Lairiba Laishram Kamalbabu Mangkhibagi case Cbi Da Sinnakhre Haina Chief Minister N.Biren Phodorakkhre Pau asi Chief Minister na makha taraduna mahaki Secretariat da State Cabinet ki mifam ama pangthokduna warif asi lokhibani hari Panbayai Kamalbabu Kasardagi Manipur da leiduna Leimakong Army Camp Manungda Military Engineering Service MAS ki Tikagi Supervisor oina thavak puduna leibani mak mangkhiba numitagi hauduna Central Force amadi State Force lising ani henbana thiva humbagi thavak chatharabasu hauzik faba mari makong khangdana leiri amarom dasu Social Welfare Minister Haikam Dingonasu Makamari Lenaba Documents Sing Prime Minister Office Defense Minister amadi Home Minister gi Office su thazin kiba leirabani